Chak-thongba Brahman amagi yumda nongmei round mari kapsillamle BJYM gi president gi yumda bomb thamlamle. Election ga mari leinaba oiramgani singnaba mawngda Irilbung police station na konba chanam sandrok bamol lekai da leiba yum ama sakhangdaba singna nongmei round mari kapsillamle. Thodo si haukiba ahing nongyai matung pung amaga minute 15 rom tabada lekai sida leiba sanglakpam angau sahini 59 apokpa leikidraba asides iboton kouba amagi yumda thokibani. Thogdok thokpamdagi phangba pauda sanglakpam angau hairiba mio asi brahman ama oina chak-thongba chatpa miyoini madugi mathakta mahak National People's Party NPP gi worker ni hairi sakhangdaba singaduna gate tagi yum tamna nongmei round mari kapsilambani thogdo to the gate amadi garage da khamduna thamba Chevrolet Beat car number MN 5A 8135 ki sakada nongmei maru ani ahum rom palamki mafamaduda kapthokhraba 9mm gi tokning ahum gate meada taduna leiramki loinana Beat car adugi tayar da maru ama panduna leiramki thogdo dugi pautabadagi Irilbung police ki personnel laktuna yengsinbaga loinana FIR ama laukhatre Nakalamaromda sanglakpam angaugi yumda nongmei kapsillamkiba adu ikui-kuidana pangthokadariba state asigi general election ga mari leinana kanagumbana satharambo iramba yai haina singnaba wafam angau masamangna phongdorli loinana haukiba numit kharani gi mamangda BJP gi worker kharana angau masada NPP gi worker oiba toktuna BJP ga puna satminana ba hairamkiba lei thodo adubu yaningda phongdoktuna leikai miyamna wakat mi phamkhre hairi Amaromda BJYM Manipuri President Shanjit Sharma gi ningthem pukri mapanda leiba mahaki yum gi thongal da sakhangdaba singna hand grenade ama thamnabadagi police na laukhatre hairi atopa pao mana ngasi hairok kendra gi MLA Radeshyam nomination file tawkhre Hairok Assembly Constituency gi MLA Dr. Thokchom Radeshyam ngasi handaki mikhala sida hairok kendra da BJP gi mirep oina ba mahaki mirep se kendra sigi returning officer oiriba KSIdes Umananda MCS ta pisinkhre Mahaki mirepse pisiluraba matung MLA Radeshyam na paumisingna hangba wahangi paukhum piraduna hai sembi bamapugi thaujaldagi hanaki mikhalasida mai paklabadi amadi BJP gi anuba lengak laklabadi hairo kendra khaknatana Manipur asi hojik phariba sidagi hena phibam phagatna ba mai onsingani lamdam asigi naha singasi yamna talent amadi idea laiba creative oiba wakhalon chen pangaktani Makoigi manglan sing adu mangphau hanaba anauba lengak na honagani lengak ki maikai degi asigumba yamna innovative oiba naha singasi karamna thabak phangangani haibasi kupna khanagani Japan gumba Israel gumba lebak singna picture abasu human resource ki thak wangba sina malemda dominate tawri handak BJP gi anauba lengak laklabadi aikhoigi yamna talent leiraba naha sing ningthina lamjing lamtak piraga masak naiba thabak piba ngamba miyo amamam ohennaba naha sing asida miyeng thamgani haiki MLA na makha taradun hai aikhoigi lamda masi haksel amasung mahi masing tambada mapan lamda sel yamna chali tourism sector asi lamda masi gi sel thum gi phibam phagathan ba yaba sector ni maramaduna anauba BJP gi lengak lakpagi iroinana Hariba yamna maru oiba sector ahum asida khanaba miyeng thamlaga Manipur si India da masak naiba achouba khudol ama pina bahonagani loinana kendra sisu aikoi punna khusamna duna afaba chaukhatpa hero kendra ama ohena bahonagani haiki atopa pawmana Milanna 2023 gi January 15 phawgi manungda PAO-CHE sing mitei mayekta onthokpada mateng pangnaba masaloisang tare na achouba thodang launaba warep laukhre ngasi Milan gi thongmi sing Milan gi advisor amadi Milan gi academic forum gi apunba mifam ama pangthokre Mipamasda Manipur lengak amadi Milan ga yana khiba matungina mahiloisang singda maitai mayek tamlakpa asidi MU da MA phawgi semester yausilagle Bangali mayekta puthokpa PAO-CHE sing maitai mayekta pumsin sindokpagi miyamgi oiba mifamna Milan da sinabiramba matungda monitoring committee mitai mayek implementation da amju EGM amadi Milan gi advisor singa punna laukhiba warep sing thabak oina pangthokna ba loisang tarek ki nauna thau pugadaba president general secretary yauna warep manga laukhre warep sing adugi manungda maruiba singdi amju EGM yauna semkhiba monitoring committee na haukiba tha January 19 da lakadoriba sahi 2023 gi January 15 phawgi manungda PAO-CHE sing maitai mekta onthokpada masaloisang tare na achobu thodang loba 2020 gi March 3 ta lauthokhiba saruk mari thokpagi saruk ahumna mitai mekna chauna backdrop film poster banner sing signboard Advertise poster sing da thaba motor vehicle transport da vehicle number thabda mayek ki matang da miyeng changba written in mitei mayek lauthokhraba matung da lenga ki loisang sing da implement tawdana leiriba sing da kan miyeng changba amadi Manipur da leiriba university sing da hangliba Manipuri department singi mathakta kan miyeng changani haibaga loinana masaloisang taret ki president amadi secretary sing khankhre hairi Atopa pawmana Bishnupur district ki leimaram makha lekai da lalhu sing na lotuna thamlamba khulai ke amarom combined team na phangle
ngasi ayuk pung mari rom taba matamda Bishnupur district ki manungsan na leimara makha lekai maya da leiba khulak turien area da lalhu sing na khulai khara lotuna thamlamle haibagi thajaba paw ma phamgadagi ngasi Bishnupur district police ki additional SP gi miyeng makha da CDO gi OCY Sakti Senalusingba police team amaga tarataruk suba sam rifles ki combined team na thi humbagi thabak cha thaba matamda irengban maning leimara makha lekai khulak turien maya da lalhu sing na lotuna thamlamba khulai ki amarom phangbangam le hari Bishnupur district police tagi phangba pawmagi matunginadi recover tawraba khulai sing adudi Taiwan na saba 9mm pistol ama Italy na saba 9mm pistol ama Cambodia na saba 9mm pistol ama Chinese hand grenade ani ICOM set ki charger 9mm ki magazine ahum Chinese hand grenade ki detonator kunmathoi detonator mari 0.5 kg gi PEK manga lethot empty case ani gi safety fuse tarani thoini recover tawba ngamlabu khulai sing asi ngasi Nambol police station da khusinakre hairi atopa pawmana inkhalakli banaha sing da miyeng thamduna BJP na honariba sing asibu miyamda lanna uhanna bahona biganu sarda BJP hariba party sida ahal oiraba senior politician singi phida leite haina nauria pakhang lakba kendra gi hanagi MLA oiramba RK Anandana maral sirakli bawapam si umham yaudabani inkhalakli banaha sing da miyeng thamduna BJP na honariba sibu miyamda lanna uhanna bahonariba asi tawbiganu haina BJP Manipur Pradesh ki president Sardana phongdokre wafam sing asi kaisampata leiba thambal sanglenda pangthokhiba OINA kendra da BJP gi candidate oina bathorang tawriba L Radha Kishorga BJP Kisan Morcha gi national secretary KH Jibon ga punna chatminabagi pangthokpa thoram amada phongdokhibani Thoramadu da Sardana makhata na haikibadadi ngasigi nahasing asina tungda leibak sigi lengak chukli paigadoribani maramaduna nahasingbu makhong sombiba yamna maktangai phade BJP na thamliba pandamasi naha oriba singbu rajniti gi lamda aphaba pawtak piduna makhoibu lengak londa haithoi singthoiba ama ohenba asini sahi marphu gi mathakta leiraba veteran politician singna makhoi gi kotani haiduna sit kanduna leirabadi nahasing asigi tungi lambi kadomdano haibasi tambangamloi thabak phangdabadagi problem leiringi serakasida nahasing na rajniti dagi mamai leithokhrabadi tungda leibak sigi lengak lon kari oigani haibasi su asobo wahangamani BJP gi oina hal oiraba politician sing asi awangwa thakta thamli makhoi gi khongul liduna naha oiriba rajniti wala sing na satkadoribani maramaduna maikai amada kathokpa amadi mathau tai BJP da hujiksu senior leader kaya lengdana leiri makhoi gi lamjing lamtak ki matungina ngasisu party isna sali masida BJP bula namasu sangjin naba honaba si yam malaibak thibani haina su mahakna makhatana phongdokhi atopa pawmana Manipur da ayush amadi yoga gi research center ama hangdoknaba center na ayaba pirakle India da hudokhiba yoga si ngasidi malemgi mafam kya da paksan na yamna pangthokpana maram oiraga Manipur da su district khudingmakta betara leiba ayush hospital leikre masigi mathakta bed yankhai leiba hospital ahum leiriba sigi mathakta yoga amadi ayush ki research tawnaba center ama thambina ba taksin khiba du su center na ayaba pirakle haina Manipur lenga ki ayush department ki director Dr. Aribam Guneswar Sharma na phongdokre wafam si yoga training and research center Manipurna tha taruk khudingi puthokadaba yoga mangal kauba se phongphonggi thoramda athoiba mithung oina phongdokhibani Manipur Press Club ta pangthokhiba thoramadu mahakna makha taraduna yoga masana asi hakchang kayat kya mathau pibata natana hana leiramba ariba leina kaya phanba ngamba hidak makhal amasu oire Haukiba COVID-19 yani suba web lakpa matamda Imphal West ki kairauda phamung sama leiba Ayush Hospital da nongmutada COVID-19 positive oiraba miyoi sama thamba ngamkhibaga loinana anaba sing adu Ayush ki hidak langthak pijaki loinana yoga gi makhal kya gi masana sing pangthok handuna anaba sing adu thuna phanbada asawu mateng oikhi ngasigi thoramadu da Manipur University gi yoga department ki head Dr. Maibam Nodia Sand Yoga Training and Research Center gi founder Hidang Mayum Zadumani amadi center sigi president Dr. Yunam Bozau na mathang sina khanaba mithung amadi thoramapu oina saruk yaki ngasi phongkhiba se phong asigi chief editor Rajamni ayekpam na phongdokhibada Manipur de se phong amadi lairik phongbagi ihou kallabasu pabina bami gi masingdi likna leiri yoga haibasi India na hawdokrabasu malemgi miyamda piba khwaidigi mamal leiba khudol ama oiri ana layengi lamda saukhatringi matamdagi yoga na miyoibagi hakchang phana thamnaba amadi miyoi khudingmaki pukning wakhal leitana thamnaba honabada achoba thodang lauduna lagli Hauzik malemgi khongchat amasung su nombagi hidan narlaba matamasida COVID kumba leina asina mipung khudingmakta akiba amadi pakhatpagi leina kaya laklibasi yoga masana na pukning phathabada achoba kanaba piri haibasi mipung khudingmakna khangnarabo wafamni tongan ba doctor amadi khang heiraba kya na miyoibagi pukning wakhal amadi hakchang bu phana thamnaba honabada maru oiba article kaya yauri ba sefong simiyam na pabada kanaba pigani haiki atopa pawmana BJYM gi president Baris ki thongal da hand grenade ama thamlamle
ngasi ayuk anganbada Imphal East District ki Porompat Police ki manungsanna Ningthem Pukri mapanta leiba Bharatiya Janata Yuba Morcha BJYM gi President Manhor Mayum Baris Sharma sehini kuntra apokpa M Balraj Sharma gi yung gi gate mamang de hand grenade ama sakhangdaba singa thamlamle hairi hand grenade adu ngasi ayuk anganbada mahaki yumda duty tauba BDF personnel singna thengnarakibani potsak adu bomb oiramgadra singnarakpadagi Porompat Police ta pau pikhi hand grenade adu yotek thangtek mayam yauba kauta amagi manungda haplaga thamlambani khudakte imung manunggi miyoi singna Porompat Police ta pau pibadagi ngasi ayuk pung 8 ka minute ni phurom taba matamda CID technical BDDS team laktuna asoi angam yaudana lokhoki thaudodugi matangda Baris Sharma na phongdorokpagi matungina di numit 10 gi mamangda masakhangdaba miyoi amana mahaki WhatsApp ta ki halakhiba thaudo amadi lei madugi makha tarakpada ngasi ayuk bom madu mahaki thongal da thamjilambani mi yamna kungna taba mafam asida asumna bom thamjilamba si yamma laibak thibani asumna mirakta bom thamjinbagi thabak asi tawbiganu haina mahang phongdoki amaromda ngarang ahing nongyai matung pung ama makhai rom taba matamda Irilbung Police Station gi Sandrok Bamol lekai da leiba imung amada sakhangdaba miyoi amana nongmei round ke amarom kapsillamle hairi